khut thoknakhre border town Moreh ga yamna nakna Myanmar gi manung sana leiba koki khulama oriba Lalim village ta Myanmar junta gi mathat lal horiba TDA KNA B amadi PDF ki apunba kangbu amaga junta army gi akan mamun khuthonakre khuthongna baduna nakal animakta aso apan asiana kya yaukre na paw gi source aman haidi ngarang numidang digi ngasa ayuk phabu khuthokna khiba thawdo odu Myanmar military junta army ki maikaida asiana aso apan chapsana khangmangamdrabasu PDF ki maikaida ani sikre kaya aman aso apan nangre haidi nakalani gi marta khutongna badu da Myanmar junta army na jet fighter phawu Sijinaduna Airstrike takhi thawdo odu da yumthangnana ledibi India gi saru oriba border town Moreh gi Laijing khul gi laibak nikhi haidi point ahum da lainga ka yanaba purakpadigi FNCC gi khongjang handokre lainga ka yana kiba maru oiba point sing Tiger Road German Road CM da lengan ayaba pi khibalite yengshilagi action lawragani so agreement designated camp singi matang naga singa singnari bu wafam state lengana center ga kupna khanaragani popi thaba mafam sing amuhana survey tawduna mangan bigi thabak chatharagani Fodil Naga Coordination Committee FNCC amasu Manipur lenga ani ki marak yanaba purakpadegi July taraga nipani ki Naga area da koki sangba thingbagi khongjang changslamba du handokre Manipur lenga ki maikaidigi FNCC da wari sanana ba khangalakpadegi ngasi nungthil pung mari taba da FNCC gi mihut kangbu amaga Manipur lenga ka secretariat South Block ta leiba Commissioner Home and Ashok Kumar gi office da wari sanaba da nakal ani gi marakta yasinaba ma purapangam kibani Manipur lenga ki maikaidigi Commissioner Kam Secretary Home and Ashok Kumar duga FNCC gi maikaida Joint Tribe Council gi General Secretary Dr. Aku Niumi FNCC gi Secretary B. Robin Kabui Dangkhul Naga Fudil Organization gi Nomination Convener Nelson Sithung amasum Kabul Range Liangmai Women Union gi Co-Convener CS Wirens Jinluna puna khuyek piduna thadorak parchiro lamada FNCC na taliba demand madi lainana point ahum da nakalani gi marakta yasina bu purakpangki nakalani gi marakta ahan point yanaki bu wafamdi Tiger natragana German Road kauba lambi ama siamna bigi matangda state lenga ki meke di ayaba piki balati asigumba illegal construction amadi tholiba mami asigi matangna kupna yengsalaba matung sapsaba legal action logone amadi thaba asida ayaba piroi habisni ani subu yanaki bu wafamdi Federal area da ladiba naga sing na nungai triba singnari ba su agreement designated camp sing asina sing wapam si state lenga na su action na lobo loina athuba matamda masigi matang da government of India ga wari sanaragani haina lenga ki meke di ki thajaba pikhimani aroiba amadi ahum supa poina naga gi lamda illegal oina poppy pambi sing thajilakli haba wapam asini illegal oina poppy pambi sing thabi ki thabak sa thari haba wapam asi nakalani magna yana ba loina NDPS Act amasum PIT NDPS Act ki makhar state lenga na illegal oina poppy pambi thare bisingi mathakta akan be action lakhali lenga ki war on drug ki makhar state lenga na poppy pambi amadi ganja thaba sing lemna tharu hebigi thajaba piraduna illegal poppy plantation tawba sing state police amasum NCB gumba central agency na yanthatuna mangan bigi thabak sathari aduba masigi mathakta state asida poppy amadi ganja thaba mafam sing survey tawba loina mangan bigi thabak sathagani habigi thajaba su lenga ki mekai gi thamki mataki wafam sing asida nakalani gi marta yanaba purakpadagi khudaktagi FNCC na sangsilamba blockade agitation handokpa hain su yanaki Thadau NP Manipur gi thawong koki NP na pendre koki lo singba singi ayawi yauduna thabak torakpa sing koki gi yeknabani lawgani koki NP Thadau NP Manipur team gi miyoi taraga taruk na saba mihut kangbu ama handak Imphal satuna mitei CSO singa unadun wari sanaki badu bu koki NP Manipur na kana yaning da bafung torakli koki NP Manipur na thadorakpa siorlamada legitimate oiba koki lo singba singi ayawi yauduna thadau NP Manipur amasum lanai miyoi sing natragana Intaiti amatana koki miyang gi mot sinana ba honaraglabadi makhoi bu koki miyang gi yeknabani haina lawbani hari pisto ki mingda haujiki oidiba matam amadi phibam asida Imphal satpa haibisi serious oiba question amani maramni koki misa miyoi kya hauji awaba kya mayunari miyoi kya na mayum laitana relief camp singda sangjafam lawdunu lairi amadi miyoi kya hatpi khre punama asigi asumba oil phangna apunbagi pangal sagat kadaba matam asida unauthorized oiba mongda dialogue sa thana bo hona ba si asumba khongtha manati hairi
Tokai tabi wakal leba miyoising miyamgi thazaba hatpa miyoising amadi masana masabu lusing bani haiba miyoy natragana miyutsing na kaidaw nungda ingtapa purakpa ngamgadaba nati community na yaba miyoising na mihut ama oiduna wari sanaraba matamna kuki miyamna mayuknariba awabasi kokpa ngamgadaba ni maram asina asyengma kuki miyamgi voice kaktamak tabiyu community gi demand bu nathaiduna puna bokhona basingi wa tabiganu hainasu kuki NP Manipurna makhatana phongdorakli Chief Secretary na Kangpokpi ki relief camp sing yengsinkre Chief Secretary Punit Kumar Goyal na Principal Secretary Agriculture Arun Kumar Sinha galoina ngasi Kangpokpi district ki Champhai subdivision da lairiba ngamum prefabricated relief camp amasum Kangpokpi subdivision gi mandop relief camp satuna IDP sing haktheng nan unadana awat apa sing yengsinkre Khongshir adur Chief Secretary Punit Kumar Goyal na relief camp singa sita laidiba inmate singa wari sanabda atupa matamda makoy masama sagi yumda hanjina na balengana lakholiba thabak singi matana wafam sing thamki State Police amadi paramilitary force su IDP sing akiba laitana masama sagi yumda hanjina na ba akan ba thabak lakhali haina khangan khena su paus ta makhata na phongdokli Chief Secretary na maruoina relief camp singa sida Lairiba ahal oiraba singa madi mahairoi singa wari sanaduna makoina thengnariba khudong saraba singa madi laingana piriba mating sing phanganabagi matana wari sanaki Chief Secretary na mahaki maikaidigi angang singda stationary item singa madi sport item sing su mahairoi sing gentoki relief camp da lairiba miyoi singa makoigi masa masu singi lairik tambada mayuknariba khudong saraba singi matangda Chief Secretary da khangan magaloina exam gi center anakpa mafam singda lehendana ba sina Lehendaba sina hena kudong sataba mayu nariba sida akan mamiyeng satsamina bawakatki tungna Chief Secretary na share lawduna DA ZZU amasum PM Zanman scheme gi makhara district asida paikaliba thabak singi process ki matang district level department meeting amasu pangtuki loinana scheme ani gi makhara paikaliba thabak ki process ki matang ti waisong gi SDO Hemanta Kumana marik sumbu wafam sing Chief Secretary khanki loinana district administration hana IDP khara aso engam yaudana masama sagi miyumda hanjin hanba ngamdre hainasu paudamki Chief Secretary Punit Kumar Goyal na Kangpokpi district tungan ba civil society organization sing CSO gi lusing singa su unaduna wari sanaki haina pausta makhatana phongdorakli mahairoi sang manga da oza akabagi mami thetre wama Wakulon mana ba apun ba wama kanglay pa amadi all Manipur recognized private school welfare association yana kibigi matungina wama na paring naina satharak pa laikidra mamiyam gi lusing podel sing subam oza akabagi mami photo lamdam asigi mai sang sing da thiatpagi khongthang makhata na sathari khongthang asigi manungsa na ngarang tuan mahiroi sang manga da lusing ba asigi photo thiatkhre hai ken su paus ta makhata na pali Ado tenda na summa miyam da thamjaram ge haujiko ina di miyam paus matang sa lusinjarage amasu makhata ba no update miyam pun ngai mina sena channel sigi makedi gi miyang pham da makhata na thamjari makhata ba no update miyam pun ngai mina sena channel sigi makedi gi thamjari